Yeah, I can't up the post of letters. She let to hide of the hi. Hi, ma'am. Yeah, hi, me, I'm not there today. Okay, guys, I'm going to see a view, ma'am. Taram, no, sorry. Hey, Elijah, I think my phone came to the Millennium Garden. I did see the quite troga, hope you were told to Kayam and King Braying and some Quibla. I mean, Mapangi Poche push on the other ticket price na, and you can try and Angi Kun. Okay, Tangi guys. Okay, Mapangi Poche push on the other. Manunga Dukan Hagra Kentin Hagra Lay, the Sidej Lane. Soon the Lambi Lay, get Sile, Sonakan Lambi Lay. So I can't get into the mall. Cái này mấy em xin tiền cái gì? Tụi cái gì nữa? Mấy ai phăng cái này cả? Tụi cái xung sai tự do. Xin đi đặt tàu om lấy. Nhưng cái này là mấy xin một phần chặt đẹp để chặt lấy. Chị đưa mi phẩm lấy đấy, chính màn phẩm lấy đấy. Sao cái gì in nghe? Chính cái điều âm đấy này, hắn chỉ là y của bấm này vậy, y điều âm đấy. Duga, xung quanh ở đó cây lấy miếng gì? Ấy mà nín mấy ảo chặt lấy đấy. Xung cái cây lấy miếng gì đúng này hả? Mà nín mấy ảo cây lấy nó cái này. Mà nín mấy ảo đừng ngọc rơi mi suối lấy mà này vậy, anh khẩn ra vậy. Không cần dễ luôn. Tuh, kém lại tới mi số mạng này, chỉ để trắng rồi đấy, ngắm thùng nó với phim lá này. Nó bao pa le, chắc khai nó vào gì đấy. Guys, ngasi je lai ko khatang di thengman gare pung je ha manga minute rama thu chap cha cha le du nga la de tan thro ani matam thengam ne duna so manung ge mo ha petang yeng je ke le bino khop no na thai nai recovery officer or me bank ge microfinance ma cha ma gi ko cross floor ga chahi ama mu ki cha ama ma kham ki cha du da sai de am la me recovery lo si manung ne canteen ne lai ne adu da ga dum changam me dum kan da de sai phag yam lai ki Sudah main dah rehe, yengu, semua kan yengu, una yom jan ni apa, ubra, manung jang ni, ada kamera itu apa malu re, boleh, yengu, ubra, nai re, si manung ni, ting nungai, pamba dah kade, kena lu ikut san ni apa. Asang aman, ada takat teko posat na. Ada malai lain harga tu, si mamam tu malai tu ke. Okay guys, si mafam je kai jaga da lai bana hamtam da lamsang bazar lai da na ka adu da maning rom da katang changjala ga oirom da Millennium Garden haina da lamsang bazar da adum thongam lai da na adu lan throkan da sambo thelam bani oirom da changala lai ani adu ga wari mati em liram ge haide comment box haram da de
ꯑꯩꯅ ꯍꯥꯏꯕꯗꯣ ꯍ꯭ꯋꯥꯏꯠ ꯃ꯭ꯌꯨꯖꯤꯛꯀꯤ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯅ ꯑꯗꯨ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣꯅ ꯏꯟꯕꯣꯛꯁ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯈꯔ ꯁꯝ ꯂꯥꯛꯑꯦ ꯑꯗꯨ ꯋꯥꯔꯤ ꯃꯇꯦꯛꯇꯣ ꯂꯤꯔꯛꯀꯦ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯁꯦꯀꯣ ꯈꯪꯕ꯭ꯔꯥ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯐꯦꯁꯕꯨꯛꯇꯒ ꯀꯟꯅ ꯅꯨꯄꯤꯒ ꯃꯦꯁꯦꯖ ꯊꯥꯅꯩ ꯃꯃꯥꯡꯗ ꯆꯍꯤ ꯃꯔꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯋꯥꯆꯦꯞꯀ ꯄꯥꯛꯅ ꯃꯦꯁꯦꯖ ꯊꯥꯅꯗ꯭ꯔꯤꯉꯩ ꯐꯦꯁꯕꯨꯛꯇ ꯌꯥꯝꯅ ꯃꯦꯁꯦꯖꯀ ꯊꯥꯅꯕ ꯅꯨꯄꯤꯒꯤ ꯌꯥꯝ ꯈꯪꯅꯩ ꯃꯇꯥꯡꯗꯣ ꯑꯗꯨꯗꯅꯦꯕ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯗꯤ ꯁꯨꯝ ꯀꯣꯏꯅꯤꯡꯕ ꯀꯣꯏ ꯃꯇꯝꯗ ꯑꯗꯩ ꯑꯩꯁꯦ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯌꯦꯡꯒꯜꯂꯦꯕ ꯌꯦꯡꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯦ ꯄꯥꯎ ꯐꯥꯎꯅꯕꯗꯀꯣ ꯅꯨꯄꯤꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯦ ꯀꯣ ꯃꯩꯇꯩ ꯅꯨꯄꯤꯅꯦ ꯂꯝ ꯅꯨꯡꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯕ ꯑꯗꯨꯗ ꯏꯕꯥꯏꯁꯦ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗ ꯄ꯭ꯔꯄꯣꯁ ꯅꯨꯡꯇꯤ ꯇꯧꯅꯗ꯭ꯔꯤꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯅꯁꯨ ꯑꯗꯨꯝ ꯌꯥꯕꯒꯤ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜ ꯄꯤꯔꯛꯄ ꯑꯩꯅꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯣ ꯈꯣꯠꯂꯛꯑꯣꯒ ꯍꯪꯕꯗ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯀꯦꯗ ꯍꯣꯏꯅꯦ ꯌꯥꯏꯅꯦꯒ ꯇꯧꯔꯒ ꯌꯥꯝ ꯐ꯭ꯔꯦꯡ ꯑꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯎꯅꯁꯦ ꯈꯣꯠꯁꯦꯕ ꯑꯗꯣ ꯊꯥꯕꯜꯗꯗꯤ ꯑꯃꯨꯛ ꯎꯅꯔꯨꯔꯦꯕ ꯊꯥꯕꯜꯗ ꯎꯅꯔꯒ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯆꯣꯡꯉꯒ ꯃꯌꯥꯝꯕ ꯂꯥꯛꯑꯦꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯕ ꯂꯥꯛꯏꯔꯥ ꯃꯣꯏ ꯁꯥꯏ ꯂꯥꯛꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂ ꯂꯥꯛꯑꯦꯕ ꯏꯀꯥꯏꯗꯗꯅ ꯍꯥꯏꯗꯤ ꯑꯗꯨꯗ ꯐꯥꯔꯁ ꯎꯅꯔꯦ ꯑꯗꯨ ꯎꯅꯔ ꯃꯇꯨꯡꯗ ꯃꯤꯅꯤꯠ 9-10 ꯁꯨꯔꯀꯥꯟꯗꯀꯣ ꯑꯩ ꯃꯥꯅ ꯍꯥꯏꯔꯛꯀꯣ ꯑꯩꯅ ꯎꯅꯁꯦ ꯈꯣꯠꯁꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯣꯏ ꯎꯅꯁꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯈꯔ ꯂꯩꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯪꯕ꯭ꯔꯥ ꯍ꯭ꯋꯥꯏꯠ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯄꯨꯔ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯎꯅꯁꯦ ꯁꯤꯅꯦꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯦꯡꯅꯁꯦ ꯎꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯍ꯭ꯋꯥꯏꯠ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯄꯨꯔ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯦꯡꯅꯁꯦ ꯁꯤꯅꯦꯕ ꯑꯩ ꯑꯗꯨ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯍ꯭ꯋꯥꯏꯠ ꯃ꯭ꯌꯨꯖꯤꯛ ꯀꯧꯕ ꯍꯥꯏꯗꯤ ꯌꯨꯒꯨꯝꯕ ꯑꯃ ꯂꯩꯒꯥꯏꯁꯦ ꯈꯪꯗꯦꯕ ꯑꯗꯨ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯩ ꯈꯜꯂꯤꯁꯤꯗꯀꯣ ꯑꯩꯅ ꯀꯩ ꯈꯟꯒꯦꯗꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯀꯣ ꯑꯩꯁꯦ ꯐ꯭ꯔꯤ ꯍꯥꯞꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯗꯦꯗꯒ ꯇꯦꯡꯀꯣꯠꯀ ꯍꯥꯞꯄꯗꯣ ꯒ꯭ꯂꯥꯁꯀꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯣꯔꯂꯤꯛꯁꯇꯒ ꯕꯣꯇꯜꯒꯨꯝꯕ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯤꯕꯨ ꯍꯥꯞꯄꯦ ꯈꯪ ꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯗ ꯅꯤꯡꯉꯥꯏ ꯇꯧꯔ ꯂꯩꯍꯟꯕꯤꯅꯦꯕ ꯑꯆꯥꯄꯣꯠꯇꯤ ꯁꯨꯡꯆꯥ ꯆꯥꯔꯣꯏꯗꯣꯏꯅꯦ ꯑꯗꯣ ꯐ꯭ꯔꯤꯗꯣ ꯄꯥꯝꯃꯦꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯁ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯦ ꯐ꯭ꯔꯤꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯗꯤ ꯃꯃꯥ ꯂꯧꯕꯗ ꯃꯆꯥ ꯐ꯭ꯔꯤ ꯍꯥꯞꯄꯒ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯤ ꯍꯥꯞꯇ꯭ꯔꯣ ꯖꯥꯠꯂꯒ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯁꯨꯛꯎꯅ ꯈꯟꯅꯗ꯭ꯔꯤ ꯃꯇꯝ ꯑꯩꯅ ꯑꯗꯨ ꯈꯜꯂꯛꯏꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍ꯭ꯋꯥꯏꯠ ꯃꯦꯖꯤꯛ ꯍꯥꯏꯁꯤꯗꯀꯣ ꯁ꯭ꯄꯦꯂꯤꯡꯗꯨ ꯆꯞ ꯃꯥꯟꯅꯩꯕ ꯍꯥꯏꯗꯤ ꯍ꯭ꯋꯥꯏꯠ ꯃꯦꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯦꯖꯤꯛ ꯂꯩꯗꯥꯏꯅꯦ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯃꯦꯖꯤꯛꯁꯨ ꯀꯟꯅ ꯆꯠꯅꯔꯤꯕ ꯗꯤꯖꯜ ꯑꯣꯛꯇꯣ ꯄꯥꯛ ꯂꯥꯛꯇ꯭ꯔꯤꯕ ꯑꯗ ꯑꯩꯅ ꯈꯜꯂꯤꯁꯤꯀꯣ ꯑꯗꯨ ꯒꯥꯔꯤ ꯃꯦꯖꯤꯛꯇꯣ ꯍꯥꯏꯗꯤ ꯒꯥꯔꯤ ꯃꯦꯖꯤꯛꯇ ꯑꯉꯧꯕ ꯃꯆꯨ ꯑꯃ ꯄꯨꯔ ꯂꯥꯛꯑꯣ ꯆꯦꯟꯅꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯁꯦ ꯈꯜꯂꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦꯕ ꯃꯪꯉ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯅ ꯈꯜꯂꯦꯕ ꯋꯥꯈꯟꯁꯦ ꯚꯥꯞ ꯐꯔꯗꯤ ꯕꯨꯠ ꯊꯣꯛꯑꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯈꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯕ꯭ꯔꯥ ꯒꯥꯔꯤꯒꯨꯝꯕꯁꯦ ꯑꯉꯧꯕꯒꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯅꯩꯗꯅ ꯑꯃꯝ ꯇꯧꯅꯗꯦꯅ ꯍꯥꯏꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯥꯡꯗꯒ ꯍꯥꯏꯗꯤ ꯀꯩꯅꯥꯒꯤ ꯒꯥꯔꯤꯒ ꯍꯥꯏꯁꯦ ꯈꯔ ꯆꯦꯟꯅꯕ ꯍꯥꯏꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯑꯉꯧꯕꯗ ꯆꯦꯜꯂꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯀꯩꯅꯣꯅꯦ ꯑꯃꯨꯛꯇꯪ ꯎꯅꯗ ꯉꯥꯏꯔꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯄ꯭ꯔꯄꯣꯁ ꯇꯧꯅꯗ꯭ꯔꯦ ꯑꯗꯨꯅ ꯆꯦꯟꯗ꯭ꯔꯣ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯑꯩꯁꯦ ꯐꯥꯗꯣꯏ ꯃꯥꯜꯂꯦ ꯑꯩꯁꯦ ꯄꯥꯈꯠꯂꯀꯥꯟꯗꯀꯣ ꯏꯃꯥꯟꯅꯕꯗ ꯁꯨꯝ ꯃꯦꯁꯦꯖ ꯊꯥꯕꯅꯦꯕ ꯚꯥꯏ ꯅꯍꯥꯟ ꯊꯥꯕꯜ ꯆꯣꯡꯅꯕꯤ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯈꯣꯠꯂꯦ ꯃꯥ ꯇꯤꯀꯠꯇ ꯅꯣꯛꯈꯠꯂꯛꯄꯅꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗꯦꯀꯣ ꯍꯥꯏꯗꯤ ꯃꯥ ꯄꯥꯛ ꯅꯣꯛꯂꯛꯀꯥꯟꯗ ꯍꯥꯏꯗꯤ ꯚꯥꯏ ꯑꯗꯨꯗꯤ ꯌꯨꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏ ꯕꯤꯌꯥꯔꯒꯨꯝꯕꯅꯦ ꯌꯨꯅꯦ ꯃꯈꯜ ꯑꯃꯒꯤ ꯃꯃꯤꯡꯅꯦ ꯑꯗꯨ ꯌꯨꯗꯣ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯍꯥꯏꯗꯤ ꯑꯗꯣ ꯑꯁ ꯅꯣꯛꯅꯤꯡꯕꯁꯦ ꯑꯗꯨꯝ ꯃꯥ ꯅꯣꯛꯄꯔꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯏꯃꯥꯟꯅꯕꯁꯤꯡꯅ ꯋꯥꯔꯤꯅꯔꯦ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯑꯩꯉꯣꯟꯗ ꯍ꯭ꯋꯥꯏꯠ ꯃꯦꯖꯤꯛꯀ ꯀꯧꯔꯝꯕꯅꯦ ꯑꯩ ꯃꯤꯡꯁꯦ ꯏꯃꯥꯟꯅꯕꯈꯩꯅ ꯑꯗꯨꯒ ꯃꯣꯏꯁꯤ ꯀꯦꯟꯇꯤꯟ ꯂꯩꯌꯦꯕ ꯀꯦꯟꯇꯤꯟꯗ ꯀꯩ ꯐꯪꯕꯅꯣ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯕꯅꯣ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯦ ꯀꯩ ꯇꯧꯕ ꯌꯥꯝ ꯅꯣꯏꯗ ओके गाइस अदुगा मोय सिदे सी होल दे वायरगा प्रोग्राम तौबे या बर्थडे पार्टी के तौबे या दो 5000 मी दिलिम लेते 50 बो दुम याय अदुगा फजन सेम वाज बेजिंग के टेबल के अदु चाना थकनबा आइटम दि सी लोय ले तो प्राइस को कोना ना अपेतन जंग लागे अदुगा गाइस हजि नखोइना सिदे चानिंग द जुगा दे असंग अमानि मरक्ता इंग चिकना मकालान रोमांटिक सिक्थर चाजानिंग अदुगा एनी उत्तम मफम खुदिमक्ता अदो चंग चानिंग अदु ऑर्डर दुम तौरगा अदो पोतो दुम कौरगा दुम चाबा या अदुगा मखोइगे क्वाइदेगे प्लस पॉइंट हायरगादे वॉशरूम जे यम नाले मखोइ वॉशरूम जे यम फजना नाला ले लेट्स सी यो मन महल अंदर चिंदी बाथरूम ले टॉयलेट वॉशरूम ए सक्सना कमाय तौवे याद्रे सक्सी अस कहीं समझी तौर में इंसाइ सुमाय लेबा ओके जो वन हक तो सी मताई वाली ना कोई लुंग हाक नमी कुछ ले बेनो गाइस मम जरे फोन दे कापे दन साइ युम खता का साइ तौर बेंगो मंगान जे सोम मखा लाइम को सोम जेंगो याद्रेबा अजे संदर्भ मतम मेमनेको अदुदा अइना हाइदे ओ सिम तंग आइजे कइनो निंजंग हाइदे आइगी सिगी वीडियो जे सिदा हापदा दो आइगी साइरा आइगी गर्लफ्रेंड आइगी नुपी राम हांगपदा दो नांदो सिले तो पोस्ट और फोटो काप लाइ कन्ना पोस्ट और लाइ अते गाम तो नते सिदे अखोय दोन जाई मसाने
vậy này khá cặp đi à này post tàu lên xem chỉ lấy tàu hai tàu thật là hay Hi ma'am. hai mẹ em nó tê tôi thế ngày xưa mà tăng dây video solution rồi cái đun na Sao đây bay càng này bay đi à phải đi.